Manipur sahi khara sida akhoi tongan organization na tongan ba function kya torgi khundum de da nupi lam da atop function kya da akhoi pangan singse social gi oiba leibak gi oiba yaw yoram da yakhul iya kari gino masi step mother di attitude ama leibak sida leire akhoi da nati atopa apik community sinda madu akhoi karman ko kade natraga akhoi da direct attack tor ise handok na ba khara akhoi gi contribution akhoi gi role akhoi pai pu na thangam ba khongthang mayam do miyam khangam bun thoi akhoi lorom role do nising bun thoi haina akhoi khannar budi tor ine ngasi si mukjo dingni maramdi leibak si da wara je oire reign of terror ni leibak si sigum ba tanda sida akhoi si makhoi na yam sitta ba wangang sangan adagi cover da oiro amado ro thokdok wathok khuding da akhoi maitai leba maitai community maitai gi leba maitai masa phubi re kuki masa hanga re maitai ga haiba shumba tahidra ba maitai gi ba kani maitai nationalist nationalism da haigat da wankhala ba tanda ba ne masi akhoi su sai mang da su itrogri spirit islam parliament akhoi contribution sing do ai ipa ibuna thamamba sarambu khongdo akhoi miyam khangum do miyam ta nati akhoi khuni muchu leiriba praja sing se mete de khalang mata natana akhoi mi sing jo akhoi ityas khangum do manipur ityas pangan na kramena manipur lakhi kari gi lakhi la matung da kari tawki aduga akhoi na karam brama thingna bu yauki leibak ki damta akhoi ipa ibusina karam lan dawram hai akhoi ju khangum do maramdi mi gi wari sabada akhoi khangde akhoi leibak ki leiriba pangan sing se akhoi maitai pangan sing kanda khangde leibak ki hujik leiriba oraja oraba loina order leitaba rule of law leitraba sumba leibak sida ne akhoi praja sing kari ro tangau no lei kan khangde ba le kana phunari ro kana sainari ro kari tor ba madu mayam do akhoi praja sing khangkham thoe anyway tawni mo to so akhoi aduna akhoi gi khongthang karamba step thangde karamba lobida ke habana singba mayam do khangna binamta akhoi singba gi consultation dia si object tor yo object si da sai hai kre sahi tare khunthak ko gi ityasa madu gambhir singh da so role no yaw badani gambhir singh gi mapok ni ta hai di gambhir singh gi maming da koina reconciliation day hena to right hai di gambhir singh do pya di manipur ityasa adoi darli akhoi manipur ityasa do khangpham to ina ni pham to ai ta sengna ai bo paper on puthok chagi to boli ada nong ni si lok thung na kem ngam khidro akhoi miyam khangna bidam ta ai na hujik hairamba adagi dr singh na hairamba pot de miyam na kaw khorne da ai bo na puthoma gadi miyam si mathang tang khan jai da anyway hauji sahi tare da ba hai se khoi khang da ya di han de karai de lakhri no kram to no kana thengari no kana no loi chali no hai khang da nithau marjin na manipur gi nithau oidana panu tamda awana landara kodagi lising sanipan trampan amadi lising nipan kuntaruk phawba manipur se kuntak lansi dana leibak kangkhong sai hiba adubu ngasi phawba manipur gi ityasa sahi tarik kuntak pa khangnari ba sahi tarik kuntak pa gi thodok sida awalan mina landara koda manipur maithi duna nithau masa pumaga loinana mi ayamba chingda manda amadi himthangna leibak kasarda sangjapom lawdan leina khrabada chen bangam haudaba bangal sonba nupi angang nupi angang amadi haidi tusun nausan ba mayam do tampak sel hoy hai ro mayam do mukhoina hali tubi al sing nupi sing bana yumung do pusile morok tharmai ha morok tharga imungda hale aduwa angang sing bana makhongda mamagi mathanung dei satlaga angang ji nupak thayala hali sigumna mi ke hali mi ka amana sangba mi ka amana mo ta thori thuraga mukutta jainin lengaga mi puki adu ityaskar singna kana gumna mi la ba humni hai kana gumna du taseng na di ojaga gum ka moina di mi sing
ꯑꯍꯨꯝꯒꯨꯝꯕ ꯑꯣꯏꯒꯅꯤꯅ ꯍꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯏꯇꯤꯍꯥꯁꯁꯤꯁꯨ ꯄꯪꯍꯥꯏ ꯍꯥꯏꯖꯤꯟꯕ ꯑꯗꯒꯤ ꯍꯤꯌꯥꯔꯁꯦꯗ ꯌꯥꯝ ꯌꯥꯎꯋꯦ ꯔꯤꯌꯦꯂꯤꯇꯤꯗ ꯑꯣꯏꯗꯕ ꯍꯣꯔꯦꯟ ꯗꯥꯛꯇꯔ ꯁꯦꯅ ꯍꯧꯖꯤꯛ ꯑꯦꯀꯥꯗꯃꯤꯛ ꯑꯦꯠꯃꯣꯁꯐꯤꯌꯔꯗ ꯇꯥꯔꯤꯕꯅꯤꯅ ꯃꯥꯅ ꯃꯗꯨ ꯃꯇꯥꯡꯗ ꯄꯜꯂꯛꯀꯅꯤ ꯊꯥꯖꯩ ꯑꯗꯨꯅ ꯃꯤꯈꯥ ꯄꯣꯟꯗꯨꯅ ꯈꯣꯟꯊꯥꯛ ꯂꯩꯇꯥꯛꯂꯕ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯌꯦꯛꯅꯕꯒꯤ ꯃꯈꯨꯠꯇꯒꯤ ꯃꯅꯤꯡ ꯇꯝꯅꯕꯒꯤꯗꯃꯛ ꯃꯊ꯭ꯋꯥꯏ ꯄꯥꯝꯃꯨꯕ ꯂꯩꯇꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯑꯋꯥ ꯂꯥꯟꯃꯤꯁꯤꯡꯕꯨ ꯂꯥꯟꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯆꯣꯡꯊꯣꯛꯈꯤꯕ ꯏꯔꯩꯕꯥꯛ ꯃꯆꯥꯁꯤꯡꯒꯤ ꯃꯅꯨꯡꯗ ꯊꯧꯅꯥ ꯐꯕ ꯇꯥꯀꯨ ꯅꯤꯡꯊꯧ ꯍꯦꯔꯥꯆꯟꯗ꯭ꯔ ꯃꯍꯥꯛꯀꯤ ꯊꯧꯅꯥ ꯐꯔꯕ ꯈꯣꯡꯂꯣꯏ ꯀꯌꯥꯒ ꯂꯣꯏꯅꯅ ꯊꯦꯡꯅꯈꯤ ꯑꯃꯗꯤ ꯑꯋꯥꯁꯤꯡꯕꯨ ꯃꯅꯤꯄꯨꯔꯒꯤ ꯂꯩꯍꯥꯎꯗꯒꯤ ꯃꯄꯨꯡ ꯐꯥꯅ ꯇꯠꯊꯣꯛꯈꯤꯕ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯃꯇꯤꯛ ꯆꯥꯔꯕ ꯃꯄꯥꯔꯤꯁꯤꯡ ꯒꯝꯚꯤꯔꯁꯤꯡ ꯅꯔꯁꯤꯡ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯦꯚꯤꯒꯤ ꯊꯧꯅꯥ ꯐꯔꯕ ꯂꯥꯂꯣꯏꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯁꯤꯡꯊꯥꯕꯗ ꯃꯇꯤꯛ ꯆꯥꯏ ꯑꯗꯩ ꯃꯅꯤꯄꯨꯔ ꯂꯦꯚꯤ ꯑꯁꯤꯗ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯔꯣꯜ ꯍꯥꯏꯁꯤ ꯃꯅꯤꯄꯨꯔ ꯂꯦꯚꯤ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯉꯜ ꯃꯨꯁꯂꯤꯝ ꯀꯌꯥ ꯑꯃ ꯌꯥꯎꯔꯤꯑꯕ ꯑꯗ ꯃꯅꯤꯄꯨꯔ ꯂꯦꯚꯤꯒꯤ ꯂꯤꯁꯁꯤ ꯑꯩꯈꯣꯏꯗ ꯂꯩꯔꯦ ꯍꯧꯖꯤꯛ ꯑꯩ ꯃꯁꯤ ꯑꯩꯅ ꯀꯩꯅꯣꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯀꯥꯏꯞꯁꯇ ꯂꯩꯔꯤꯉꯩꯗ ꯊꯤꯕ ꯐꯪꯗꯕꯗ ꯑꯩ ꯅꯦꯁꯅꯦꯜ ꯑꯀꯥꯏꯞꯁꯇ ꯆꯠꯂꯨꯏ ꯑꯗꯒꯤ ꯅꯦꯁꯅꯦꯜ ꯑꯀꯥꯏꯞ ꯕꯦꯡꯒꯣꯜ ꯆꯠꯂꯨꯏ ꯗꯦꯜꯂꯤ ꯆꯠꯂꯨꯏ ꯚꯣꯄꯥꯜ ꯆꯠꯂꯨꯏ ꯐꯪꯗ꯭ꯔꯦ ꯐꯪꯗꯕꯗꯒꯤ ꯑꯩꯅ ꯊꯤꯕꯁꯤ ꯈꯪꯗꯦ ꯑꯣꯖꯥ ꯂꯥꯜꯗꯦꯅ ꯗꯦꯜꯂꯤ ꯀꯩꯅꯣꯗ ꯏꯪꯂꯦꯟ ꯆꯠꯂꯦꯕ 1986-7 ꯑꯗꯨꯋꯥꯏꯗ ꯑꯣꯖꯥ ꯂꯥꯜꯗꯦꯅꯥꯗ ꯑꯩꯅ ꯇꯞꯄꯤ ꯑꯣꯖꯥ ꯕ꯭ꯔꯤꯇꯤꯁ ꯂꯥꯏꯕ꯭ꯔꯦꯔꯤ ꯕ꯭ꯔꯤꯇꯤꯁ ꯃ꯭ꯌꯨꯖꯤꯌꯝ ꯑꯦꯟ ꯂꯥꯏꯕ꯭ꯔꯦꯔꯤ ꯂꯟꯗꯟꯗ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯤ ꯂꯩꯔꯦ ꯑꯗꯨꯅ ꯑꯩꯅ ꯃꯁꯤ ꯑꯣꯖꯥ ꯂꯧꯕꯤꯔꯛꯀꯗꯕꯅꯦꯅ ꯄꯤꯈꯤ ꯈꯔ ꯆꯍꯤꯃꯨꯛ ꯂꯩꯔꯒ ꯑꯣꯖꯥ ꯒꯉꯨꯃꯩ ꯀꯕꯨꯏꯅ ꯑꯩꯉꯣꯟꯗ ꯂꯤꯁꯁꯤ ꯄꯤꯌꯦꯕ ꯑꯣꯖꯥ ꯂꯥꯜꯗꯦꯅ ꯒꯉꯨꯃꯩ ꯀꯕꯨꯏꯗ ꯁꯤꯟꯅꯕ ꯒꯉꯨꯃꯩ ꯀꯕꯨꯏꯅ ꯑꯩꯉꯣꯟꯗ ꯄꯤꯔꯝꯃꯤ ꯑꯩꯗꯤ ꯃꯥꯅ ꯄꯤꯔꯤꯃꯦꯅ ꯑꯩꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯗ ꯔꯤꯐꯔꯦꯟꯁꯁꯨ ꯑꯣꯖꯥ ꯒꯉꯨꯃꯩ ꯄꯤꯔꯛꯄꯅ ꯏꯊꯣꯛꯎꯔꯦ ꯈꯔ ꯂꯩꯔꯒ ꯑꯣꯖꯥ ꯂꯥꯜꯗꯦꯅ ꯊꯦꯡꯅꯗꯅ ꯃꯥꯅ ꯁꯤꯗꯤ ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯄꯨꯔꯛꯈꯤꯕꯅꯤ ꯍꯥꯏ ꯑꯗꯨꯃꯩ ꯄꯨꯈꯤ ꯑꯗꯨꯒ ꯁꯤꯗ ꯃꯔꯛꯁꯤꯗ ꯄꯟꯕ ꯌꯥꯕ ꯑꯃꯅ 1891ꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯁꯤꯄꯥꯏꯒꯤ ꯂꯤꯁꯁꯤ ꯂꯩꯌꯦꯕ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯄꯨꯊꯣꯛꯇꯦꯕ ꯑꯩꯅ ꯑꯥꯔꯀꯥꯏꯞꯁꯇ ꯂꯩꯔꯤꯉꯩꯗ ꯃꯤ ꯑꯍꯨꯝꯈꯛ ꯑꯩ ꯃꯃꯤꯡ ꯄꯜꯂꯔꯣꯏꯒꯦ ꯃꯈꯣꯏꯗ ꯂꯩꯕꯗꯒꯤ ꯑꯩꯅ ꯀꯟꯅ ꯇꯛꯅꯩꯕ ꯄꯤꯔꯝꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯦꯕ ꯇꯥꯏꯕꯪ ꯊꯥꯗꯣꯛꯁꯤꯡꯗ ꯑꯗꯨꯅ ꯂꯤꯁꯇꯨꯗ ꯑꯩꯈꯣꯏꯒꯤ ꯃꯗꯨ ꯐꯪꯉꯝꯃꯒꯗꯤ ꯑꯩꯈꯣꯏꯁꯨ ꯆꯞ ꯆꯥꯕ ꯄꯨꯊꯣꯛꯄ ꯌꯥꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯣ ꯆꯍꯤ ꯇꯔꯦꯠ ꯈꯨꯟꯇꯥꯛꯄ ꯊꯣꯛꯈꯤꯕꯒꯤ ꯃꯔꯝ ꯈꯔ ꯂꯩꯒꯅꯤ ꯀꯔꯝꯕ ꯍꯦꯛꯇ ꯊꯣꯛꯏꯕꯅꯣ ꯍꯥꯏꯗꯣ ꯆꯥꯎꯔꯥꯛꯄ ꯑꯃꯅꯤ ꯄꯜꯂꯝꯒꯦ ꯒꯔꯤꯕ ꯅꯋꯥꯖ ꯃꯍꯥꯔꯥꯖꯒꯤ ꯍꯥꯛꯇꯛꯇ ꯍꯟꯅ ꯂꯥꯟꯗꯥꯗꯨꯅ ꯂꯥꯛꯆꯟꯅ ꯇꯧꯈꯤꯕꯒꯤꯗꯃꯛꯇ ꯑꯋꯥꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯂꯃꯟ ꯈꯨꯝ ꯄꯥꯟꯕ ꯑꯍꯥꯟꯕꯗ ꯑꯅꯤꯁꯨꯕꯗ 1903 ꯅꯤꯡꯊꯧ ꯆꯔꯥꯏꯔꯣꯡꯕꯒꯤ ꯃꯆꯟꯅꯨꯄꯤ ꯆꯛꯄ ꯃꯈꯥꯎ ꯉꯝꯕꯤꯕꯨ ꯑꯋꯥ ꯅꯤꯡꯊꯧꯅ ꯂꯧꯔꯒ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯗꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯩꯔꯛꯈꯤ ꯑꯗꯨꯕꯨ ꯑꯋꯥ ꯅꯤꯡꯊꯧ ꯁꯅꯤꯅ ꯆꯍꯤ ꯈꯔ ꯂꯩꯔꯒ ꯍꯧꯖꯤꯛ ꯀꯩꯅꯣ ꯆꯛꯄ ꯃꯈꯥꯎ ꯉꯝꯕꯤꯁꯦ ꯂꯩꯃꯔꯦꯝꯕꯤ ꯍꯥꯏꯕ ꯈꯨꯡꯒꯪꯗꯒꯤ ꯂꯧꯊꯣꯛꯑꯒ ꯃꯍꯥꯔꯥꯅꯤꯉꯣꯟꯗ ꯊꯝꯈꯤꯑꯕ ꯃꯁꯤꯒꯤ ꯀꯩꯅꯣ ꯁꯤꯡꯅꯕ ꯍꯥꯏꯗꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯋꯦ ꯃꯩꯇꯩ ꯃꯆꯥꯁꯤꯡꯅ ꯃꯁꯤ ꯃꯇꯝꯗꯨꯒꯤ ꯆꯔꯥꯏꯔꯣꯡꯕ ꯃꯍꯥꯔꯥꯖꯒꯤ ꯀꯩꯅꯣꯅꯦ ꯃꯆꯟꯅꯨꯄꯤꯅꯤꯅ ꯆꯔꯥꯏꯔꯣꯡꯕ ꯃꯍꯥꯔꯥꯖꯁꯤ ꯃꯁꯤꯒꯤ ꯂꯥꯏꯅꯥꯗ ꯍꯥꯏꯗꯤ ꯁꯤꯔꯝ ꯋꯥꯏꯐꯥꯎꯕ ꯌꯥꯝ ꯅꯤꯡꯉꯝꯗꯅ ꯁꯤꯈꯤꯕ ꯃꯥꯅ ꯃꯆꯥꯅꯨꯄꯥ ꯀꯩꯅꯣꯗ ꯍꯥꯏꯔꯝꯃꯤ ꯒꯝꯚꯤꯔꯁꯤꯡꯗ ꯅꯪ ꯅꯅꯦꯒꯤ ꯂꯃꯟ ꯈꯨꯝꯃꯨ ꯍꯥꯏ ꯁꯨꯃꯥꯏꯅ ꯑꯋꯥꯒ ꯃꯩꯇꯩꯒꯤꯁꯦ ꯌꯦꯡꯊꯤꯅꯕ ꯍꯧꯔꯛꯑꯦꯕ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩꯗ ꯑꯋꯥ ꯅꯤꯡꯊꯧ ꯇꯅꯤꯡꯒꯧꯋꯦꯅ ꯏꯪ 1813 ꯃꯅꯤꯄꯨꯔꯗ ꯀꯩꯅꯣ ꯍꯥꯏꯗꯤ ꯄꯣꯏꯅꯨꯊꯥꯗ ꯃꯩꯇꯩ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯂꯩꯕ ꯅꯤꯕ ꯂꯥꯛꯈꯤ ꯍꯥꯏꯗꯤ ꯃꯩꯇꯩ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯄꯤꯌꯨ ꯃꯍꯥꯔꯥꯅꯤ ꯑꯣꯏꯒꯦꯅ ꯍꯥꯏ ꯑꯗ ꯃꯇꯝꯗꯨꯒꯤ ꯅꯤꯡꯊꯧ ꯒꯔꯤꯕ ꯅꯤꯋꯥꯖꯅ ꯑꯩ ꯄꯤꯒꯦ ꯍꯥꯏꯔꯒ ꯀꯩꯅꯣ ꯇꯧꯋꯦ ꯄꯤꯒꯦ ꯍꯥꯏꯔꯦ ꯃꯔꯝ ꯈꯟꯅ ꯂꯩꯃ ꯄꯤꯒꯦ ꯍꯥꯏꯖꯤꯟꯗꯨꯅ ꯃꯩꯇꯩ ꯂꯥꯟꯃꯤꯁꯤꯡ ꯅꯨꯄꯤꯒꯤ ꯐꯤꯖꯦꯠ ꯁꯦꯠꯇꯨꯅ ꯂꯩꯃ ꯊꯤꯟꯕ ꯁꯥꯗꯨꯅ ꯅꯤꯡꯊꯤ ꯇꯨꯔꯦꯜ ꯇꯨꯐꯥꯡ ꯍꯤꯗꯦꯟꯗ ꯂꯩꯃ ꯑꯣꯛꯄ ꯂꯥꯛꯄ ꯑꯋꯥ ꯂꯥꯟꯃꯤꯁꯤꯡ ꯅꯨꯄꯤ ꯅꯍꯥ ꯑꯃꯗꯤ ꯑꯉꯝꯕ ꯊꯧꯁꯤꯜ ꯄꯨꯝꯅꯃꯛ ꯉꯝꯅ ꯍꯥꯠꯈꯤ ꯃꯁꯤꯒꯤ ꯃꯔꯣꯝꯗ ꯑꯋꯥꯅ ꯇꯟꯅ ꯃꯅꯤꯄꯨꯔꯗ ꯂꯥꯟꯗꯥꯔꯛꯄꯗ ꯒꯔꯤꯕ ꯅꯤꯋꯥꯖꯅ ꯑꯋꯥꯁꯤꯡꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤ ꯃꯁꯤꯒꯤꯗꯃꯛꯇ ꯑꯋꯥꯅ ꯑꯃꯨꯛꯀ ꯅꯤꯡꯉꯝꯗ ꯂꯩꯔꯦ ꯍꯦꯛꯇ ꯃꯁꯤꯒꯤ ꯈꯨꯗꯛꯇ ꯃꯇꯨꯡꯗ ꯒꯔꯤꯕ ꯅꯤꯋꯥꯖꯅ ꯃꯅꯤꯄꯨꯔ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯄꯨꯗꯅ ꯍꯥꯏꯗꯤ ꯃꯁꯤ ꯒꯔꯤꯕ ꯅꯤꯋꯥꯖꯅ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯄꯨꯗꯅ 1953 ꯍꯟꯅ ꯑꯋꯥ ꯂꯩꯕꯥꯛꯇ ꯂꯥꯟꯗꯥꯈꯤ ꯍꯥꯏꯗꯤ ꯒꯔꯤꯕ ꯅꯤꯋꯥꯖ ꯃꯇꯝꯗꯗꯤ
ꯀꯩꯅꯣꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯕꯥꯛ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤ ꯃꯄꯥꯡꯒꯜ ꯀꯜꯂꯤꯌꯦꯕ ꯏꯪ 1938ꯒꯤ ꯈꯣꯡꯐꯝꯗ ꯑꯋꯥꯒꯤ ꯁꯩꯒꯥꯡꯗ ꯂꯩꯕ ꯀꯥꯎꯅꯨꯡꯗꯣ ꯄꯦꯒꯣꯗꯥꯗ ꯉꯥꯛꯂꯝꯕ ꯑꯋꯥ ꯂꯝꯕꯤ ꯀꯥꯡꯕꯨ ꯍꯥꯠꯇꯨꯅ ꯃꯃꯜ ꯌꯥꯝꯂꯕ ꯃꯅꯤꯃꯨꯛꯇ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯈꯣꯝꯗꯨꯅ ꯄꯨꯔꯛꯈꯤ ꯄꯦꯒꯣꯗꯥꯒꯤ ꯊꯣꯡ ꯌꯥꯡꯈꯥꯏꯗꯨꯅ ꯊꯣꯡꯄꯥꯛꯇ ꯒꯥꯔꯤ ꯃꯅꯤꯋꯥꯜꯅ ꯊꯥꯡꯒꯤ ꯊꯥꯡꯐꯝ ꯊꯝꯂꯝꯃꯤ ꯃꯁꯤꯒꯤ ꯃꯥꯂꯣꯝꯅ ꯅꯤꯡꯊꯧ ꯚꯥꯒ꯭ꯌꯆꯟꯗ꯭ꯔꯒꯤ ꯃꯇꯝꯗꯗꯤ ꯑꯋꯥꯅ ꯃꯅꯤꯄꯨꯔꯗ ꯂꯥꯟꯗꯥꯔꯛꯇꯨꯅ ꯂꯥꯟꯒꯥꯏ ꯑꯍꯨꯝꯂꯛ ꯅꯪꯈꯤ 1938 ꯃꯣꯔꯥꯝꯕꯒꯤ ꯃꯇꯝꯗꯁꯨ ꯑꯋꯥꯅ ꯂꯥꯟꯗꯥꯔꯛꯏ ꯃꯁꯤꯗꯗꯤ ꯑꯩꯈꯣꯏ ꯄꯥꯡ ꯃꯆꯥ ꯌꯥꯝ ꯁꯤꯈꯤ ꯄꯥꯡ ꯃꯆꯥ 34 ꯑꯗꯨꯒꯤ ꯂꯤꯁ ꯂꯩ ꯁꯤꯕꯒꯤ ꯑꯗꯨꯒ 1933ꯒꯤ ꯑꯋꯥꯒꯤ ꯂꯥꯟꯗꯗꯤ ꯑꯋꯥꯅ ꯃꯅꯤꯄꯨꯔ ꯂꯥꯟꯗꯥꯔꯛꯏ ꯃꯗꯨꯒꯤ ꯂꯥꯟꯗꯔꯗꯤ ꯃꯅꯤꯄꯨꯔꯁꯤ ꯑꯋꯥꯅ ꯂꯨꯁꯤꯜꯂꯦ ꯅꯨꯃꯤꯠ 8ꯅꯤ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤ 3,000ꯃꯨꯛ ꯐꯥꯔꯒ ꯄꯨꯈꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯀꯩꯅꯣ 1762ꯗꯗꯤ ꯑꯃꯨꯛꯀ ꯑꯋꯥꯅ ꯑꯦꯇꯦꯛ ꯇꯧꯃꯜꯂꯛꯄꯁꯤꯗ ꯃꯅꯤꯄꯨꯔ ꯃꯆꯥ ꯖꯩꯁꯤꯡ ꯍꯥꯏꯕ ꯅꯤꯡꯊꯧ ꯑꯃꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯅ ꯀꯩꯅꯣꯗ ꯁꯤꯂꯦꯠꯇ ꯆꯠꯂꯒ ꯕ꯭ꯔꯤꯇꯤꯁꯀ ꯃꯔꯤ ꯊꯝꯅꯅꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃ ꯇꯧꯔꯦ ꯑꯦꯒ꯭ꯔꯤꯃꯦꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯂꯦꯠꯅ ꯍꯥꯏꯗꯤ ꯕ꯭ꯔꯤꯇꯤꯁꯅ ꯃꯉꯣꯟꯗ ꯑꯥꯔꯃꯤ ꯄꯤꯒꯦ ꯃꯇꯦꯡ ꯄꯥꯡꯕꯗ ꯄꯥꯡꯒꯦ ꯍꯥꯏꯔꯦ ꯂꯥꯛꯑꯦ ꯁꯤꯗ ꯀꯁꯥꯔ ꯌꯧꯔꯒ ꯃꯅꯤꯄꯨꯔ ꯌꯧꯕ ꯉꯝꯗ ꯍꯟꯈ꯭ꯔꯦ ꯑꯗꯨꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟ ꯃꯇꯨꯡ ꯏꯟꯅ ꯌꯥꯅꯔꯝꯃꯒꯗꯤ ꯉꯇ ꯃꯅꯤꯄꯨꯔꯒ ꯏꯪꯂꯤꯁꯀꯁꯨ ꯃꯔꯤ ꯂꯩꯔꯝꯒꯅꯦꯕ ꯑꯗꯨꯕꯨ 1762ꯗ ꯃꯥ ꯑꯥꯔꯃꯤ ꯄꯤꯒꯦ ꯍꯥꯏꯔꯦ ꯇꯧꯕꯇꯕꯨ ꯑꯗꯨꯒꯤ ꯃꯍꯨꯠ ꯃꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯂꯝ ꯁ꯭ꯀ꯭ꯋꯥꯔ ꯐꯤꯠ 9,000 ꯈꯛ ꯄꯤꯌꯨ ꯃꯈꯣꯏꯒꯤ ꯑꯥꯔꯃꯤ ꯀꯥꯟꯇꯣꯟꯃꯦꯟ ꯊꯝꯒꯦ ꯑꯗꯨꯒ ꯐꯦꯛꯇꯔꯤ ꯂꯤꯡꯒꯦ ꯍꯥꯏ ꯑꯗꯨꯝ ꯌꯥꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯏꯊꯤꯈ꯭ꯔꯦ ꯃꯗꯨ ꯃꯥꯏ ꯄꯥꯛꯈꯤꯗ꯭ꯔꯦ ꯚꯥꯒ꯭ꯌꯆꯟꯗ꯭ꯔꯅ ꯊꯨꯞꯀꯗꯕꯗ 1939ꯗ ꯂꯥꯕꯤꯅꯥꯆꯟꯗ꯭ꯔꯅ ꯅꯤꯡꯊꯧ ꯑꯣꯏꯔꯦ ꯂꯥꯕꯤꯅꯥꯆꯟꯗ꯭ꯔꯕꯨ ꯃꯅꯥꯎ ꯅꯨꯄꯥꯁꯤꯡꯅ ꯑꯔꯣꯟꯕ ꯁꯔꯨꯛ ꯁꯤꯟꯅꯗꯅ ꯍꯥꯠꯇꯣꯛꯂꯒ ꯃꯙꯨꯆꯟꯗ꯭ꯔ ꯅꯤꯡꯊꯧ ꯑꯣꯏꯔꯒ ꯆꯧꯔꯖꯤꯠꯅ ꯃꯊꯪ ꯈꯟꯕ ꯑꯃꯗꯤ ꯃꯔꯖꯤꯠꯅ ꯁꯦꯅꯥꯄꯇꯤ ꯑꯣꯏꯈꯤ ꯑꯗꯨꯕꯨ 1903ꯗ ꯆꯧꯔꯖꯤꯠ ꯑꯃꯗꯤ ꯃꯔꯖꯤꯠꯅ ꯑꯅꯤ ꯄꯨꯟꯗꯨꯅ ꯂꯥꯟꯗꯥꯕꯗꯒꯤ ꯃꯙꯨꯆꯟꯗ꯭ꯔ ꯃꯥꯏꯊꯤꯗꯨꯅ ꯀꯁꯥꯔꯗ ꯆꯦꯟꯈꯤ ꯆꯧꯔꯖꯤꯠ ꯑꯃꯗꯤ ꯃꯔꯖꯤꯠ ꯑꯅꯤꯅ ꯆꯍꯤ 5 ꯅꯤꯡꯊꯧ ꯑꯣꯏꯅꯁꯤ ꯍꯥꯏꯅ ꯌꯥꯅꯗꯨꯅ ꯆꯧꯔꯖꯤꯠꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯂꯒ ꯃꯅꯥꯎ ꯅꯨꯄꯥ ꯃꯔꯖꯤꯠꯅ ꯃꯊꯪ ꯈꯟꯕ ꯑꯃꯗꯤ ꯁꯦꯅꯥꯄꯇꯤ ꯑꯅꯤ ꯁꯨꯞꯅ ꯑꯣꯏꯈꯤ ꯁꯤꯗꯅꯤ ꯉꯁꯥꯏ ꯏꯁꯂꯥꯎꯗꯤꯟꯅ ꯀꯩꯅꯣ ꯏꯟꯇ꯭ꯔꯣꯗꯛꯇꯔꯤ ꯁ꯭ꯄꯤꯆꯇ ꯄꯤꯔꯝꯕ ꯑꯩꯈꯣꯏ ꯅꯤꯡꯊꯧ ꯃꯆꯥ ꯃꯁꯦꯟ ꯃꯨꯛꯅꯕꯗꯒꯤꯅꯦ ꯃꯅꯤꯄꯨꯔꯗ ꯇꯥꯈꯤꯕꯗ ꯁꯛꯅꯝ ꯃꯇꯝ ꯁꯨꯔꯕꯗ 1909ꯗ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯔꯖꯤꯠꯅ ꯃꯥ ꯑꯃꯨꯛ ꯅꯤꯡꯊꯧ ꯑꯣꯏꯔꯒꯦ ꯍꯥꯏꯕꯗ ꯌꯥꯔꯛꯇꯕꯗꯒꯤ ꯅꯤꯡꯕ ꯀꯥꯏꯗꯅ ꯃꯤ ꯈꯣꯝꯂꯒ ꯂꯥꯟ ꯍꯧꯈꯤ ꯑꯗꯨꯕꯨ ꯃꯥꯏꯊꯤꯕꯗꯒꯤ ꯑꯋꯥꯗ ꯆꯦꯟꯈꯤ ꯑꯋꯥꯒꯤ ꯅꯤꯡꯊꯧ ꯕꯣꯗꯥꯎ ꯄꯌꯥꯅ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯇꯥꯏꯁꯤꯟꯅꯔꯒ ꯑꯃꯨꯛ ꯂꯩꯍꯟꯈꯤ ꯑꯗꯨꯕꯨ ꯌꯥꯅꯗꯦ ꯑꯃꯨꯛꯀ ꯃꯔꯖꯤꯠꯅ ꯃꯌꯥꯝꯕꯒꯤ ꯅꯔꯁꯤꯡ ꯃꯊꯛꯇ ꯂꯥꯟ ꯇꯥꯏ ꯍꯟꯗꯛꯀꯤ ꯀꯁꯥꯔ ꯅꯤꯡꯊꯧ ꯀ꯭ꯔꯤꯁꯅꯆꯟꯗ꯭ꯔꯗ ꯃꯔꯖꯤꯠꯅ ꯆꯠꯂꯒ ꯂꯥꯟ ꯄꯥꯟꯕꯤꯌꯨ ꯍꯥꯏꯔꯨꯔꯦ ꯍꯟꯗꯛꯀꯤ ꯂꯥꯟꯗꯗꯤ ꯑꯗꯨ ꯊꯑꯣꯏꯅ ꯇꯧꯔꯛꯇꯕꯗꯒꯤ ꯃꯥ ꯑꯋꯥꯗ ꯑꯃꯨꯛ ꯆꯠꯂꯦ ꯑꯋꯥ ꯅꯤꯡꯊꯧꯗ ꯕꯣꯗꯥꯎ ꯄꯋꯥꯒ ꯌꯥꯅꯕ ꯑꯃꯨꯛ ꯄꯨꯔꯛꯑꯦ ꯃꯗꯨꯗꯤ ꯃꯅꯤꯄꯨꯔꯁꯤ ꯂꯥꯟ ꯇꯥꯕꯤꯔꯣ ꯃꯅꯤꯄꯨꯔꯁꯤ ꯂꯥꯟ ꯗꯥꯕꯤꯔꯣ ꯑꯩꯅ ꯃꯅꯤꯄꯨꯔ ꯅꯤꯡꯊꯧ ꯑꯣꯏꯖꯒꯦ ꯅꯪꯒꯤ ꯅꯈꯥꯗ ꯂꯩꯖꯒꯦ ꯑꯗꯨꯒ ꯀꯕꯣꯛ ꯕꯤꯍꯔꯤꯁꯦ ꯅꯈꯣꯏ ꯑꯋꯥꯗ ꯄꯤꯒꯦ ꯍꯥꯏ ꯑꯗꯨꯗꯒꯤ ꯍꯧꯈ꯭ರೆ ꯃꯅꯤꯄꯨꯔ ꯀꯥꯏꯕ 1919 ꯍꯧꯅ ꯑꯋꯥꯁꯤ ꯀꯩꯅꯣ ꯄ꯭ꯔꯃꯥꯏ ꯑꯣꯏꯈ꯭ꯔꯦ ꯃꯇꯝꯗꯒꯤ ꯑꯋꯥꯒꯤ ꯅꯤꯡꯊꯧ ꯕꯣꯗꯥꯎ ꯄꯌꯥꯅ ꯌꯥꯅꯕ ꯑꯃꯒꯤ ꯃꯈꯥꯗ ꯍꯣꯏ ꯃꯍꯥꯛꯄꯨ ꯃꯅꯤꯄꯨꯔ ꯅꯤꯡꯊꯧ ꯑꯣꯏꯍꯜꯂꯕꯗꯤ ꯀꯕꯣ ꯇꯝꯄꯥꯛꯀꯤ ꯂꯝ ꯑꯋꯥꯗ ꯄꯤꯕ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯑꯋꯥꯒꯤ ꯃꯈꯥ ꯄꯣꯟꯕ ꯌꯥꯅꯕꯒꯤꯗꯒꯤ 1913ꯗ ꯑꯋꯥꯒꯤ ꯑꯆꯧꯕ ꯇꯦꯡꯒꯣꯜ ꯑꯃ ꯄꯤꯗꯅ ꯃꯥꯏꯀꯩ ꯑꯅꯤꯅ ꯂꯥꯟ ꯇꯥꯛꯂꯝꯃꯤ ꯃꯥꯏꯀꯩ ꯑꯃꯅ ꯁꯝꯁꯣꯛ ꯅꯤꯡꯊꯧ ꯂꯨꯆꯤꯡꯗꯅ ꯍꯩꯔꯣꯛꯇ ꯑꯩꯉꯣꯜ ꯐꯥꯎꯔꯒ ꯍꯩꯔꯣꯛꯇ ꯂꯥꯛꯑꯦ ꯍꯩꯔꯣꯛꯀꯤ ꯂꯝꯐꯝꯗ ꯄꯤꯇꯝꯕꯔꯅ ꯂꯨꯆꯤꯡꯕ ꯃꯩꯇꯩ ꯂꯥꯟꯃꯤꯅ ꯂꯥꯟ ꯉꯝꯃꯦ ꯑꯁꯣꯝꯗ ꯀꯛꯆꯤꯡꯗ ꯑꯃꯨꯛꯀ ꯅꯔꯁꯤꯡꯍꯅ ꯂꯨꯆꯤꯡꯕ ꯑꯋꯥ ꯂꯥꯟꯃꯤꯗꯨ ꯀꯛꯆꯤꯡꯗ ꯂꯣꯏ ꯁꯥꯔꯦ ꯃꯗꯨꯗꯗꯤ ꯑꯋꯥꯅ ꯉꯝꯃꯦ ꯃꯅꯤꯄꯨꯔ ꯆꯦꯜꯂꯦ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯅꯤꯡꯊꯧ ꯑꯃꯗꯤ ꯄꯨꯝꯅꯃꯛ ꯃꯄꯥꯟꯗ ꯆꯦꯜꯂꯦ ꯑꯔꯦꯛꯄ ꯆꯤꯡ ꯃꯥꯟ ꯆꯦꯟꯍꯧꯔꯦ ꯉꯝꯗꯕꯅ ꯀꯁꯥꯔ ꯆꯦꯟꯈ꯭ꯔꯦ ꯉꯝꯗꯕꯅ ꯈꯨꯟꯗ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔ ꯇꯝꯄꯥꯛꯇ ꯂꯩꯔꯦ ꯁꯤꯔꯦ ꯁꯤꯗꯅꯤ ꯃꯈꯣꯏꯅ ꯃꯤ 3,000 ꯐꯥꯔꯒ ꯌꯥꯏꯔꯤ ꯂꯦꯡꯗꯅ ꯈꯣꯏꯗꯅ ꯄꯨꯈꯤ ꯍꯥꯏꯔꯤꯕꯁꯦ ꯑꯁꯣꯝꯗ 1919ꯗ ꯕꯣꯗꯥꯎ ꯄꯌꯥ ꯁꯤꯔꯕ ꯃꯇꯨꯡꯗ ꯃꯁꯨ ꯅꯨꯄꯥ ꯕꯒꯤꯗꯥꯎꯅ ꯑꯋꯥꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯦ ꯕꯒꯤꯗꯥꯎ ꯑꯋꯥꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕꯒꯤ ꯐꯝꯕꯥꯜ ꯀꯥꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯝꯃꯤ ꯃꯔꯖꯤꯠꯄꯨ ꯕꯒꯤꯗꯥꯎꯅ ꯃꯈꯥ ꯄꯣꯟꯕ ꯅꯤꯡꯊꯧ ꯃꯣꯏꯅ ꯃꯉꯣꯟꯗ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯏꯀꯥꯏ ꯈꯨꯝꯅ ꯎꯠꯅꯕ ꯋꯥꯇꯣꯟ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯔꯖꯤꯠꯅ ꯃꯔꯩ ꯇꯧꯗꯅ
मादी लेबाक थादोक्तुना चत्क्रिङेदा मयाम चौजिद मुजी केनो मर्जिद गम्भीरसिंहना लान तौरक्तुना निथौखुबु मुनखिबि याय हाइसिनदुना चत्तरे अदुतस नतना अवागी महौसादगी चनबि अमा अवागी कोनुंगी अरंग अरंग सना हगगा थमदो मागी मखादरि निथौ अमना बतौ यादेबा अदुबु नरसिंहदी मणिपुर कोनुंग सागले मदु कोनुंग सागपगी सिक्सु हादि टिक्सी कबो वैली दगी लौबु चले लौरुरे अदुना कबो वैली दि मतमदरा अवागी ओइगरे अदुना अवानी थौ सावबो हे अदु मंगना पुनौ सिना मरम ओइदना अवानी थौ बगीदा महाकी जनरल बंदुला चौब तेंगोलमा उदर मस्जिद फाना थरमी लान सोंनबदा माइथीदना मस्जिद थौ कसार चेंख्रमी अमदी मणिपुर खुथाक लनसिरमी मसिदा अवालान मीना मियाम ओटपनैब फाबो पुनबो क्या तौरगी हिंगनबा सिंग मानदा अमदी इमथंगनब लेबा चेंखिदना सही तरे हंदोक ngमदना लेबबु सही तरे खंथाक पाइन खनै मतंग सिदगी अखोई मैतै यबदी मैतै पांगनसे मणिपुर मपानदे खुंजी थंगथंग लेगने म्याम उबिरंगनि चक्ति कंगुना कसारदो रो असमदरो त्रिपुरादो बांग्लादेशदो रो बर्मादो मैतै खुलबन लेरबा इरक नंपदा पांगन खुलम लेरंगने मसी करिगिनो साइ चेनमिन किबदो नुसिना चिमना ओइबगी अदुमंगनि मसी आन पुनन लेमिनरिसे सोमदे नुसिनारियो अदुबु सिगी हुसिना हौजिति असोमदसु खरजि लेरे असोमदा सेवलिसिम सेपन त्रामा पंदा बुदाव पया सिरो मतुंदा पुनमक्सिना मरम ओइदना अवानी सौजिना कसारदा मयामु मस्जिद चंगिफम नीरे नजी मस्जिदना सौजितु नापीग्रे मसी मतुंदा कसार गिनिथौ गोविंद चंद्रबु मस्जिदने सौजिने गंभीर सिंहने मखोय हुम पुनर लांदारे कसार से मखोय मैतेन लौरे मैतेन लौरगा मखोय हुमना येथोंनदना सौजिना दिलाइन सिंगी नोंपोक थंगवा लंगबि सरु सोनाय मुक्त कोनुंग ओइरे ओइरे पांकी गंभीर सिंहना दिलाइन सिंगी नोंचुक थंगबुदा सुमाद कोनुंग ओइरे पाली मर्जिना हाइलाकांदी की सरुकसिंग जफिर बंद कोनुंग ओइरे पांकी सुमैना मैतै निथौसिनदर पाले कसारसे मतमसिना गोविंद चंद्रना ब्रिटिश के फम द संगजदुना मतेंग पांगो हाइबदे यारक्तबदगी अवाद सतुना अवानी थौ बगी दावगा यानबो पुरतना अवा लानमीना असांग फम अयाम तप तम रुपसिलमी ममैदा ब्रिटिश लोइलंगी नोंपोक थंगवा मैगैदा लैबा लम पुनम अवान खुदुम चनख्रमी सिदा नतना बोदाव पयाना चितागोंग ढाका अमदी कसिम बाजार से हानना सिलेक्ट से मखोयगी लोइलमनी मखोय द टैक्स करम येदर मसी ब्रिटिश गवर्नमेंट द मखोय द पीरो नत्रबदी लान तरकनी है अदे अदुगा लोइनर लान तसलमी तंजा सी योरलबदा फिबम ने यारक्तदना गवर्नर जनरल लॉर्ड अमर्सना फेब्रुआरी 24 1824 दा लिसिंग साम निपान कुनमरी फेब्रुआरी तांग कुनमरी दा वार डिक्लेयर तोरमी ब्रह्मा मसिबु फास्ट एंग्लो बर्मीज वार है खंगने तंजासी कसारदा वन ब्रिटिश ऑफिसर कैप्टन डेविड स्कॉट पु फादना दिलाइन सिंगी अवागी केम द थाकिरमी ब्रिटिश सिंगना अवागी मखुतगी कैप्टन स्कॉट पु कननो होनबदा माई पापो गमद्रे मखाताना लान चखिनुसु डेविड स्कॉट लेखिबना खुदों थीब थोकदरा हैना चंगसिनखिदे तंजासी लौदना गंभीर सिंगना ब्रिटिश सरकार दा खुजु खुलाई लानमी पियो डेविड स्कॉट पु रेस्क्यू तोगे करिमुंगा ngamlabadi awa tanthokतना मणिपुर को निथा तमद मतेंग पांगो हायना वाफम नकल अनि याना तना गंभीर सिंह अमसुंग नरसिंह अनिना दिलाइन सिंह के अवागी लान बंदा लंदाकी मसिदा गंभीर सिंहना सगोल थौजिन नर डेविड स्कॉट पु लानबन मनुंग दगी थोबेकी कनकी अवालान मिसिना डेविड स्कॉट मखोयगी खुतगी ना थोखिबदगी खुतों थिबत नलकदरा खंदुना दिलाइला बन थादोक्तुना मणिपुर रोमदा रिति तोबी हनकी मसिदगी डेविड स्कॉट का गंभीर सिंहगा यानबम पुरलमी उदि ब्रिटिश का हदि थ्रू डेविड स्कॉट मधुदी मणिपुर की मी संवान साबा मणिपुर लेवी कोबा रेगुलर आर्मी में संगठन मधुदी खरसपुनो ब्रिटिश सरकार ना होबा दरकार लागा बदी मी दिसे हमदे हेड बाइना सियाना मणिपुर लेवी की आर्मी सिंसे यूरोपियन ऑफिसर सिंह ढाका द ट्रेनिंग तोर हदि मणिपुर की सै लेवी मी संवा से ब्रिटिश ऑफिसर सिंह ढाका द ट्रेनिंग पीबो लोरगा मगोय कसार हलाए अदुगा कसार हला मतुंगदि नरसिंहासी मसिगी कमांडिंग ऑफिसर हाबे
लिसिंग चनिपान कुनमरी की अंगन सरुक मी लिसिंग मरी मरी साब कबो लानबी सरुक अहम थोना खाइदोक्तना असम की भातिक चिंग बिरोमदा लाक्तुना कसा तारगी अनि सुब कांगुना मुलगुन चिंग लबी लांदना जैन चिंग लेबा फाउदना कसा तारगी अहम सुब कांगु बदना मणिपुर की जिरी लबी द लाई मतम सिदा गंभीर सिंगदी सायेपी सिपाही के पुल्लगा कसा नातु लरमी गंभीर सिंगना मणिपुर की लापा कबो लंबी कसा तरकदौरे खंगदगी ब्रिटिश का मी थाजिलननाबा पाव पिरमलगा लेबी की मी यखै मी चमा पुदना लंबीदा लान थेंगरमी लालदुदा हदी कबोगे मी यखै निफु यखै हलबो अदुबो सोमदा ब्रिटिशना लान बिसु थरक्तरे मसाबो सलंगना हाइबदगी अखो लान फुंदे हंदरखि जनवरी तांग कुन तरातरे लिसिंग सनिपान कुनवरी यात्रा पुरदा ब्रिटिश की लानमी थमजिलंगमी ब्रिटिश नोंगई कापा हौरपदा कबो लानमी कायदा सिंग चेंगक्रमी ब्रिटिश सिंगसु मनिंग हलगा बदरपुरदा केम सादा लेरमी अमरोमदा अवादगी कायदा चेंगखिबा लानमी कंगुदो अमुक्सु यात्रापुरदा हलखि मफमददा आसामदगी लाको कंगुने मणिपुरदगी लाको कंगुने पुलप तिन्नदना सुरमा तुगेल खुंवानदा कलनिमुता अवागी लानबन सारमे मसीदा अपुनबा अवागी लानमी दिसिंग तरानी सिदा नतना खिलाकांदीदा लानमी दिसिंग अनि होसु थमलमे कसारदा ब्रिटिश आर्मी मतमजिदा कसारदा ब्रिटिश आर्मी दिसिंग तरपमसे लेरे ब्रिटिश सिसु फेब्रुअरी 23 1824 सुरमा तुरेल की नाक एता लेबा अवासिंग तानखायरमे मसी मतुंगदा कबोल लानमी सिंग अदो सरुक अनि थोंना खाइदोलगा अमना भूतकर लंबीदा लंदन सादन लेरे मणिपुर लाको कांगुदना धुतपति हाई मफमद लंदन सारे फेब्रुअरी तांग 19 भूतकर लंदन सादन लेरिबदो ब्रिटिश थुगारमी अवागी लानमिसिंग आसाम लोम चेंथिरमी अतोपा धुतपति द लेरिबा लंदन चयोलम मतुंदा लेफ्टिनेंट कर्नल इनेस की लुसिंग मखादा ब्रिटिश लानमी अनोबा हाई रीइंफोर्स तौर मतुंदा दुस थुगारे nakal amoramda badigaw ningthaw kasada lan songnabdatu natana arakanda amasung rengundusu british lan songnami hadi phasa global news war theknare ada masidagi kasadagi army scheme ga ritit tawa kai padre mandari adagi report taw pangamdramniya aduna burmasi handoi manipurum thadokre british sarkarna 1824 ki december thada manipur phawra awada lan tanara war loromi गंभीर सिंह नमागी मणिपुर लेबी चंगा पुरगा मणिपुर दलांदारमी मधुकी असंग अथोक खुजु खुलाई पुनम ब्रिटिश गवर्नमेंट पुरमी सिपाही सिंगिसु हाइदि तौर पिरमी मसा ब्रिटिश ना मुखोइगा पुन समिना नमन दिनोजु था ओइदगी हाइदि आदगी लंबी खुदोंचा दो लंबी लेतबदगी ब्रिटिश सिंह ने ओरगा गंभीर सिंह ने भांचो लाखैनि ब्रिटिश सरकार ना इस अच्छा लिसिंग सनिपान कुनमंगा जून की तांग तरा इम्फाल दगी माइल 33 लापा नुंगा खुलम सुन मियां कैनो हाइ मफम अलीदा अवागी लनबन लेरमी लनबन मन नरसिंगा नरसिंग बुकामुन थुगारमी अदुगा मियां कैनो गुना पूर्ण सिंग नरसिंग बुकामुन थुगारमी अवा सिंगना जून तांग 33 लिसिंग सनिपान कुनमंगा दा इम्फाल खादोक्तना अंदरोन सेमथिरमी गंभीर सिंगना मथंगे युक्ति इम्फाल दा हाइदि जून की तांग तरानी थोइदा इम्फाल खुदुम चलमी मतमदना मणिपुर मी लिसिंग अहुम लोमदगी हेन लेरमद्रे मणिपुर तमाकसे हाइदि मणिपुर प्रजासे मी लिसिंग अहुम ने लेरमद्रे गंभीर सिंह जुलाई की तांग कुनमरी लिसिंग सनिपान कुनमंगा दा तन्ना हंदना सिलेता अमुक हनग्रे ब्रिटिश को वरी सानगदर मखा तानला लोंसिलम लगा मणिपुर दा हलक्तुना डिसेंबर तांग कुंदा अभिषेक तौगी निथौ कुम काकी असोमदा समसोक निथौगा तुमु निथौगा पुल्लगा तमुदा अवागी लंदन सादन लेकरे सोमदा जनवरी तांग 23 लिसिंग सनिपान कुंदरुक्ता गंभीर सिंह कैप्टन ग्रांड मतेंग पांगदना लानमी सनेंखै पुरगा तुमुदा थुंकी नुमित उमनी लान सोमनबदा अवासिंग वाइथि दरकाय चेनकी लानफम मस्गी लानफम सिदा मणिपुर लेबीगी मी तरुक सिकी मंगा मना सुकी nakala ramdan thituring wang da leba awage lanban sumangdew na thaki ban na sangaki na sangaga mi sipai sabung han mangge no ne transporti thangre ma koina hadi awage lanban thugai mafam adura kabona pharga thuna moni puri sahum
ꯍꯦꯟꯅ ꯊꯥꯗꯣꯛꯈꯤ ꯃꯅꯤꯄꯨꯔꯗꯁꯨ ꯇꯝꯄꯥꯛꯀꯤ ꯑꯀꯣꯏꯕꯁꯤ ꯆꯤꯡꯒꯤ ꯑꯀꯣꯏꯕꯁꯤꯡꯗ ꯉꯁꯥꯏ ꯆꯦꯟꯗ ꯂꯩꯈꯤꯕꯗꯣ ꯃꯈꯣꯏꯅ ꯃꯤꯅꯥꯏ ꯑꯣꯏꯅ ꯐꯥꯖꯤꯟ ꯂꯩꯔꯝꯃꯦꯕ ꯑꯗꯨꯝꯕ ꯐꯥꯗꯅ ꯊꯝꯂꯝꯕ ꯃꯅꯤꯄꯨꯔꯤ 1000ꯔꯣꯝꯁꯨ ꯃꯅꯥꯏ ꯑꯣꯏꯔꯝꯕꯗꯒꯤ ꯀꯣꯛꯍꯟꯈꯤ ꯅꯤꯡꯊꯤ ꯋꯥꯡꯕꯗ ꯍꯥꯟꯅ ꯅꯔꯁꯤꯡꯍꯅ ꯂꯨꯆꯤꯡꯕ ꯃꯤ 300 ꯑꯗꯨꯒꯤ ꯃꯊꯛꯇ ꯒꯝꯚꯤꯔ ꯁꯤꯡꯍꯅ ꯃꯤ 500 ꯑꯃ ꯄꯨꯗꯨꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ 1 1918 ꯊꯨꯡꯈꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯂꯥꯟ ꯁꯣꯛꯅꯔꯝꯗꯅ ꯑꯋꯥꯂꯥꯟ ꯃꯤꯁꯤꯡ ꯀꯥꯏꯗꯅ ꯆꯦꯟꯈꯤ ꯃꯈꯣꯏꯅ ꯐꯥꯗꯅ ꯊꯝꯂꯝꯕ ꯃꯅꯤꯄꯨꯔ ꯃꯤ 1,000 ꯍꯦꯟꯕꯁꯨ ꯂꯥꯟ ꯍꯥꯏꯗꯤ ꯃꯈꯣꯏꯗꯒꯤ ꯈꯨꯕꯥꯝꯗꯒꯤ ꯅꯥꯟꯊꯣꯛꯅꯔꯝꯃꯤ ꯃꯇꯝꯗꯅ ꯀꯣꯍꯤꯃꯥ ꯑꯃꯁꯨꯡ ꯀꯕꯣ ꯚꯦꯂꯤ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯑꯣꯏꯔꯦ ꯍꯟꯗꯅ ꯂꯥꯟ ꯇꯧꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯀꯣꯍꯤꯃꯥꯗ ꯂꯩꯔꯤꯕ ꯅꯨꯡꯗ ꯍꯛꯄ ꯈꯣꯡꯒꯨꯜ ꯍꯥꯏꯗꯤ ꯒꯝꯚꯤꯔ ꯁꯤꯡ ꯈꯣꯡꯒꯨꯜ ꯑꯃ ꯂꯩꯔꯤꯕꯁꯦ ꯑꯋꯥ ꯇꯥꯟꯊꯣꯛꯄꯗ ꯅꯧꯅ ꯂꯧꯁꯤꯟꯕꯒꯤ ꯍꯥꯛꯇꯛꯇ ꯕꯔꯥ ꯂꯩꯍꯟꯈꯤꯕꯅꯤ ꯍꯥꯏꯗꯤ ꯁꯣꯝꯗꯅ ꯀꯣꯍꯤꯃꯥ ꯂꯥꯟ ꯍꯥꯏꯗꯤ ꯑꯋꯥꯁꯤꯡ ꯇꯥꯟꯊꯣꯛꯑꯝꯃꯦꯕ ꯁꯣꯝꯗ ꯅꯤꯡꯊꯤ ꯇꯨꯔꯦꯟ ꯋꯥꯡꯈꯣꯜ ꯇꯥꯟꯊꯣꯛꯑꯝꯃꯦꯕ ꯅꯤꯡꯊꯤ ꯋꯥꯡꯕꯗ ꯍꯥꯟꯅ ꯅꯔꯁꯤꯡꯍꯅ 1919ꯗ ꯕ꯭ꯔꯤꯇꯤꯁꯅ ꯍꯥꯏꯖꯔꯛꯄꯗꯒꯤ ꯒꯝꯚꯤꯔ ꯁꯤꯡꯅ ꯈꯥꯁꯤ ꯑꯃꯁꯨꯡ ꯖꯌꯟꯇ ꯍꯤꯜꯁꯇ ꯃꯩꯇꯩ ꯑꯃꯁꯨꯡ ꯃꯩꯇꯩ ꯄꯥꯡꯒꯜ ꯃꯤꯁꯤꯡ ꯄꯨꯗꯨꯅ ꯂꯥꯟ ꯇꯥꯔꯝꯃꯤ ꯑꯃꯁꯨꯡ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯒꯝꯚꯤꯔ ꯁꯤꯡꯍꯅ ꯈꯥꯀꯤ ꯉꯝꯕ ꯍꯥꯏꯅ ꯒꯝꯚꯤꯔ ꯁꯤꯡꯁꯤ ꯈꯪꯅꯈꯤ ꯒꯝꯚꯤꯔ ꯁꯤꯡ ꯑꯃꯁꯨꯡ ꯅꯔꯁꯤꯡꯍꯅ ꯑꯋꯥ ꯇꯥꯟꯊꯣꯛꯅꯕ 1914ꯗ ꯈꯣꯝꯖꯤꯟꯗꯨꯅ ꯃꯅꯤꯄꯨꯔ ꯂꯦꯕꯤ ꯁꯥꯒꯠꯄꯗ ꯃꯩꯇꯩ ꯄꯥꯡꯒꯜ ꯕꯪꯒꯥꯂꯤ ꯖꯥꯇꯤ ꯀꯌꯥ ꯌꯥꯎꯔꯝꯃꯤ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯇꯣꯂꯦꯜ ꯀꯥꯖꯤꯁꯨ ꯑꯃꯅꯤ ꯃꯍꯥꯛ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯀꯟ ꯊꯧꯕ ꯃꯤꯅꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡꯗ ꯉꯁꯤ ꯐꯥꯎꯕ ꯀꯁꯥꯔꯗ ꯇꯣꯂꯦꯟ ꯒ꯭ꯔꯥꯝ ꯍꯥꯏꯅ ꯈꯨꯟ ꯑꯃ ꯂꯩꯔꯤ ꯃꯍꯥꯛꯁꯤ ꯏꯐꯝ ꯁꯥꯒꯩꯅꯤ ꯏꯐꯝ ꯇꯣꯂꯦꯟ ꯀꯥꯖꯤ ꯍꯥꯏ 1915ꯗꯁꯨ ꯒꯝꯚꯤꯔ ꯁꯤꯡꯅ ꯃꯅꯤꯄꯨꯔ ꯂꯥꯟꯗꯥꯞꯂꯛꯄꯗ ꯃꯅꯤꯄꯨꯔ ꯂꯦꯕꯤ ꯃꯤ 500 ꯂꯣꯏꯅ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯑꯣꯏꯅꯥꯝꯂꯣꯝꯗ ꯃꯌꯥꯝꯁꯤ ꯏꯁꯤꯡ ꯊꯛꯄ ꯐꯪꯗ꯭ꯔꯕ ꯑꯗ ꯇꯣꯂꯦꯟ ꯀꯥꯖꯤꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯊꯤꯔꯒ ꯄꯨꯈ꯭ꯔꯤ ꯑꯃ ꯐꯪꯉꯦꯕ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯤꯐꯥꯏꯁꯤꯡ ꯑꯗꯨ ꯃꯌꯥꯝꯗꯤ ꯏꯁꯤꯡ ꯊꯛꯑꯒ ꯑꯔꯥꯝ ꯈꯧꯔꯥꯡ ꯄꯣꯛꯅꯈꯤ ꯑꯗꯨꯒꯤꯗꯃꯛꯇ ꯃꯗꯨꯒꯤ ꯄꯨꯈ꯭ꯔꯤꯗꯨꯕꯨ ꯇꯣꯂꯦꯟ ꯄꯨꯈ꯭ꯔꯤ ꯍꯥꯏꯅ ꯉꯁꯤꯐꯥꯎ ꯈꯪꯅꯔꯤ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ ꯃꯐꯝꯗꯣ ꯒꯝꯚꯤꯔ ꯁꯤꯡꯍꯒ ꯅꯤꯡꯊꯤ ꯇꯨꯔꯦꯜ ꯋꯥꯡꯃ ꯂꯥꯟꯅ ꯂꯥꯟꯗꯥꯕ ꯌꯥꯎꯔꯨꯕ ꯒꯝꯚꯤꯔ ꯁꯤꯡꯍꯅ ꯅꯤꯡꯊꯤ ꯇꯨꯔꯦꯜꯗ ꯊꯥꯡ ꯆꯥꯝꯕꯗ ꯂꯣꯏꯈꯤꯕ ꯃꯤꯁꯛꯅꯤ ꯇꯣꯂꯦꯜ ꯀꯥꯖꯤ ꯑꯋꯥ ꯂꯥꯟ ꯂꯣꯏꯕꯒ ꯑꯊꯧꯕ ꯇꯣꯂꯦꯟꯗ ꯀꯥꯖꯤ ꯐꯝ ꯊꯤꯟꯗꯣꯛꯈꯤ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯑꯃꯗꯤ ꯑꯁꯥꯝꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯕ ꯃꯩꯇꯩ ꯄꯥꯡꯒꯜ ꯍꯥꯏꯅ ꯈꯪꯂꯤꯕ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯧꯗꯥꯡ ꯌꯥꯔꯛꯈꯤꯕ ꯑꯃꯗꯤ ꯀꯠꯊꯣꯛꯈꯤꯕꯁꯤꯡ ꯑꯩꯈꯣꯏꯅ ꯑꯃꯗꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯁꯤꯡꯅ ꯀꯥꯎꯔꯣꯏꯗꯕꯅꯤ ꯋꯥꯏꯔꯩ ꯃꯩꯇꯩ ꯂꯩꯕꯥꯛꯇ 1903ꯀꯤ ꯑꯩꯈꯣই ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯁꯤ ꯃꯃꯥꯡꯗ ꯅꯣꯡꯃꯩ ꯑꯃꯈꯛ ꯂꯩꯔꯝꯃꯦꯕ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯗꯨ ꯏꯄꯥ ꯏꯄꯨꯁꯤꯡꯗ ꯂꯥꯛꯄꯗꯒꯤ ꯅꯣꯡꯃꯩ 1000 ꯄꯨꯔꯛꯑꯦꯕ ꯃꯈꯣꯏꯅ ꯁꯥꯃꯨ 30 ꯄꯨꯔꯛꯑꯦꯕ ꯅꯣꯡꯃꯩ 1000ꯒ ꯄꯨꯔꯛꯑꯒ ꯍꯥꯟꯅ 1,000 ꯁꯨꯔꯦꯕ ꯑꯗꯨꯅ ꯂꯩꯕꯥꯛꯁꯤ ꯃꯄꯥꯡꯒꯜ ꯀꯟꯈꯤꯑꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯑꯩꯈꯣꯏꯒꯤ ꯇꯧꯕꯤꯃꯜ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡ ꯑꯩꯈꯣꯏꯅ ꯀꯥꯎꯔꯣꯏꯗꯕꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯖꯔꯒ ꯂꯣꯏꯁꯤꯟꯖꯒꯦ